Mayam buhan mawagtada punsiba yumnam na taram oksari ngasi channel asina pisasni ki makha tarap episode 69 pudun laksari aina movie si patopu matam soi kilan ki ba mari sita nando ba yor basu mayam na ngapiyo mayam na channel asibu nuksibiduna like comment amari subscribe to biram hanjari aduga channel asibu nuksibiduna lepa leitana support to birak sing basu aina haninga leitana thagatsaba pungduksari fare duti mayam movie rom da mai unsilasi Mamang ki episode birina pabitra bukhanduna mahapisas phana bagi birga puna chamina naba tawkiba adu phawo mayam yengbikhre masigi matung taba episode mayam da kuldol tamjari hauji ahan masin asida rani na green star atia dagi tarak pasi uraga rani na nathok nab honari aduga wakhalama laktuna aina ayodhya babu gi maramda kari gi kauthok luribano hairaga paw aina masindagi maiku amuba ama babuji gi manakta thakirame Babuji di pisas oli bani maram asina maiku asi thakri bani maiku asi pairaktuna babuji da kari kumang khara hari adubu babuji na rani aina gi mateng kari su panglaroi aina kari tawgada ge habado ai isana khangjare haina khali somdana birasi family asiga puna leiri aduga harai hauji chapagi matam yore pabitra krai de leikrabagi hain hangi matam aduda pabitra su basket ma paiduna thorakle Pabitana aina basket asda angang si haplaga puraklabani janganda puduna chatkadoribani na hari aduga pabitana mapa sudakar da khurumjari sudakar na bor pibiduna isa sidi hanumanji buningjaduna thabak ado pangthoktuna mai pangna halau haina bor pibiri somdana rani na aina ayodhya babubu miebadagi pisas onthoklaga karigi egi laman singdribano mating pangdribano hari matam aduda mana thakiba maiku ado halakle rani gi manaktal amuk lakle aduga karigumba khara hari Mendina rani eka nahangna thakiba pakolasi ayodhya na yadre nangi mating pangba mahangna pamdre hari rani da wai se tabri yamna sauninglam somdana bidyana lakpada babuji na isai sakpadu taraga bidyana konjen asidi dadugi kadagi ni hairaga thongmaya da manakong adu napsinduna tari babuji na aidi loina khangi mahapisa asi sakti yamna leiba ama oiragani aduga mahapisasna mai pakpa aduga rani gina mai tiba hairaga isai oina su sakli bidyana daduna hari psi karino phajana su taba ngamdi haina magi wakhanda khali tanja aduda rokina bidya bu koroklam bidya su roki ki manakta lakli pabitana mama somnada kurumjari somnana aigi porase nangwanda matam supagi laigani aina isorda nangbu kudung tiba tadarmagi kurumjagani harami pabitana thamoi sengna bu ningjaba adudi lemna mangdabani imana thajari ba adu mangdabasu oisanu hari aduga leiriba singa salamdagi bidai launari mayamnasu mai paulu haina bor bibiri bidyanasu babi mahapisasu mai tiba piu hairam hauji sinasi sense tawgarka sin amada bir pabitra hoisana bagi apana thorokle birna rokida chatkadawriba asda ayamadi pabitra khakta chatkani hari rokina yaningda bagi wa makha tage tawbada birna roki aibu thajo harami bidyana aina thajai nakoi ani chaliba asida mai paktuna halakani haiba aduga makoi ani da all the best haina su hari Roki amadi pabitra nungaitana makut andu paina duna leri adubu birna chalasi habidagi makoi anisu chatkre sanchina ai dadubu amta yengluki ge kuire magi mayada sangdaba manoharna wari asida babuji ga loina kawkhre chalasi hairaga imungda sangnakre bidyana rokida baya aidi nangwanda kariguma ma haigi tawraga kawtholure aina dadugi rum mayada leiringai daduna murum sonduna rani na maitiba mahapisas na mai pakpa haina kariguma khara haiki aduga rani gi maramda amana mahangna aingonda akhoi gi mating pangnabagi mabu thadok piu haiki bani mahaksu mahapisas ta kiba mali hari rokina kari banang hari bado bidyana aina haning libadi kariguma mahapisas asina rani bu thadokpa lakpu oiragadi karigino mahangna akhoi da thadok na bahari ba aduna rani amadi mahapisas makoi ani se marup nati makoi yanadaba oiramgani Rokina kariguma mahapisas amadi rani ase yanaramdrabadi mahapisas asina mafam astagi lakpagi pandamna karino karigi mafam asta laklibano hain hari pathangi sinda biramadi pabitra asi janganda lakli pabitana kayam sattuba wali bagi birina khara wali adubu akoina pamliba ado yawrena khalu hairami birina atiyada karigumba green star asina aigi nakta laklaba pabitra gi sibagi matam naksilaklabani hain khalami somdana roki thang khusu khulai kayama paiduna pabitra gi manakta chana bagi thorakpada bidyana rokida karaida chatkadori bano hain hangi sanchisu roki gi manakta lakli rokina ai piku gi meada chali bani hari sanchina binadi mi amakhaktaga maga chaminaba pami harami duni rokina mahaknadi magi matungda inarakpa yade di hairam dedana aduna ai chatkani hari rokida bidyana aina khanbada khudimag ase nasak bina adum hendan ta holasi aikoina mahapisas asina kari pandamgi lakli bano khangba sunate rokina aina khaliba se haragadi pikubu mathana thadokpa pamde aigi thamoi asina birga maga chatminari ba se pamde yaningde sanchina adubu jangan aduda
ꯃꯍꯥꯛꯄꯨ ꯅꯪꯅ ꯀꯃꯥꯏꯅ ꯊꯤꯔꯨꯒꯅꯤ ꯀꯔꯣꯝꯗ ꯆꯠꯂꯝꯒꯅꯤ ꯈꯪꯕꯁꯨ ꯅꯠꯇꯅ ꯔꯣꯀꯤꯅ ꯅꯍꯥꯛ ꯑꯩꯅ ꯄꯤꯛꯇꯨꯕꯨ ꯑꯁꯨꯝꯅ ꯆꯠꯍꯟꯈꯤꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯅ ꯁꯤꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯂꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤ ꯍꯥꯏꯔꯒ ꯐ꯭ꯂꯥꯁꯕꯦꯛꯇ ꯎꯠꯂꯛꯂꯤ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯗ ꯀꯣꯜꯂꯤꯉꯩ ꯔꯣꯀꯤꯒꯤ ꯈꯣꯟꯖꯦꯜꯅ ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯁꯟꯆꯤꯇ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯄꯤꯀꯨꯒꯤ ꯐꯤꯗ ꯒ꯭ꯂꯤꯇꯔ ꯄꯥꯎꯗꯔ ꯅꯞꯁꯤꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯄꯥꯎꯗꯔ ꯑꯁꯤ ꯇꯥꯔꯝꯒꯅꯤ ꯄꯥꯎꯗꯔ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯒ꯭ꯂꯤꯇꯔ ꯄꯥꯎꯗꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯔꯪꯕ ꯄꯥꯎꯗꯔ ꯑꯃꯅꯤ ꯍꯧꯖꯤꯛ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯁꯟꯆꯤꯠꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯍꯜꯂꯣꯏ ꯑꯩꯁꯨ ꯅꯪꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯕꯤꯗ꯭ꯌꯥꯅꯁꯨ ꯔꯣꯀꯤꯒ ꯄꯨꯟꯅ ꯆꯠꯀꯅꯤꯁꯨ ꯍꯥꯏꯔꯛꯂꯤ ꯔꯣꯀꯤꯅ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯏꯄꯥ ꯑꯪꯀꯜ ꯑꯟꯇꯤꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯄꯤꯀꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯁꯟꯆꯤꯠꯅ ꯑꯩꯅ ꯊꯥꯖꯩ ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯁꯛꯁꯨ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯤꯗꯨꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯀꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔꯒꯤ ꯐꯤꯗ ꯌꯥꯜꯂꯤꯕ ꯒ꯭ꯂꯤꯇꯔ ꯄꯥꯎꯗꯔ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯄꯥꯎꯗꯔ ꯑꯁꯤꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯕꯤꯔꯅ ꯄꯕꯤꯇ꯭ꯔꯗ ꯑꯉꯥꯡ ꯑꯗꯣ ꯑꯍꯥꯡꯕ ꯑꯁꯤꯗ ꯊꯝꯃꯨ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯍꯥꯏꯕꯒ ꯕꯤꯔꯅ ꯊꯝꯗ ꯊꯝꯃꯨ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯑꯉꯥꯡ ꯍꯥꯞꯂꯤꯕ ꯕꯥꯁꯀꯦꯠ ꯑꯗꯨ ꯊꯝꯕꯒ ꯅꯣꯡ ꯃꯪꯁꯤꯟꯈ꯭ꯔꯦ ꯄꯕꯤꯇ꯭ꯔꯅ ꯉꯛꯅ ꯈꯨꯗꯛꯇ ꯅꯨꯡꯁꯥ ꯃꯉꯥꯜ ꯃꯥꯡꯈꯤꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯉꯥꯛꯇ ꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯕꯤꯔꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯄꯕꯤꯇ꯭ꯔꯅ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯄꯤꯁꯥꯆ ꯂꯥꯛꯂꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯤꯍꯧꯍꯟꯗꯨꯅ ꯃꯍꯥꯄꯤꯁꯥꯆꯄꯨ ꯐꯥꯒꯅꯤ ꯍꯥꯏꯔꯤ ꯕꯤꯔꯅ ꯑꯩꯅ ꯈꯪꯉꯤ ꯃꯍꯥꯄꯤꯁꯥꯆ ꯂꯥꯛꯅꯤ ꯂꯥꯛꯂꯣꯏ ꯍꯥꯏꯕ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯑꯁꯤ ꯊꯣꯔꯛꯇꯨꯅ ꯑꯇꯤꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯁ꯭ꯇꯥꯔ ꯑꯁꯤ ꯎꯔꯒ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯑꯁꯤ ꯀꯔꯤꯒꯤ ꯂꯦꯞꯈ꯭ꯔꯤꯕꯅꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯄꯤꯁꯥꯆꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯧꯒꯗꯧꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯎ ꯑꯁꯤꯗ ꯑꯁꯨꯝ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ ꯑꯩ ꯀꯩꯗꯧꯒꯅꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯕꯤꯔꯅ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯑꯁꯤꯗ ꯃꯟꯇ꯭ꯔ ꯑꯣꯏꯅ ꯐꯠꯇ꯭ꯔꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯅꯣꯡ ꯆꯨꯊꯔꯛꯂꯣ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯟꯗꯨꯅ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯑꯇꯤꯌꯥ ꯍꯥꯏꯅ ꯍꯥꯏꯕꯒ ꯅꯣꯡ ꯈꯥꯛꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯕꯤꯇ꯭ꯔꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗꯒꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯅꯣꯡ ꯇꯥꯔꯛꯂꯦ ꯄꯕꯤꯇ꯭ꯔꯅ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯕꯤꯔ ꯑꯁꯤꯒꯨꯝꯕ ꯅꯣꯡ ꯑꯁꯤꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯃꯁꯤꯅ ꯃꯍꯥꯄꯤꯁꯥꯆꯄꯨ ꯐꯥꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯤ ꯕꯤꯔꯅ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗꯤ ꯄꯥꯝꯃꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤ ꯋꯥ ꯑꯁꯤꯅ ꯅꯍꯥꯛ ꯑꯉꯛꯄꯁꯨ ꯑꯣꯏꯒꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯦ ꯄꯕꯤꯇ꯭ꯔ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯄꯤꯁꯥꯆꯄꯨ ꯐꯥꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯄꯤꯁꯥꯆꯄꯨ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯍꯟꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯥꯛꯂꯦ ꯑꯁꯪꯕ ꯅꯣꯡ ꯑꯁꯤꯅ ꯆꯨꯔꯛꯄꯒ ꯊꯕꯛ ꯑꯃꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯈꯨꯖꯤꯟ ꯑꯗꯨ ꯁꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯤ ꯕꯤꯔꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯕꯤꯔꯅ ꯄꯕꯤꯇ꯭ꯔ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯉꯪꯂꯤ ꯁꯣꯝꯗꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯔꯣꯀꯤꯅ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯃꯍꯥꯄꯤꯁꯥꯆꯀꯤ ꯃꯈꯣꯟꯅꯤ ꯑꯩꯍꯥꯛ ꯊꯨꯅ ꯄꯤꯀꯨꯒꯤ ꯃꯅꯥꯛꯇ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯁꯣꯝꯗꯅ ꯔꯥꯅꯤꯕꯨ ꯐꯥꯖꯤꯜꯂꯤꯕ ꯎ ꯑꯁꯤꯗꯒꯤ ꯑꯁꯪꯕ ꯃꯉꯥꯜꯁꯨ ꯊꯣꯔꯛꯂꯤ ꯃꯐꯝ ꯑꯁꯤꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯤ ꯑꯗꯨꯒ ꯎ ꯑꯁꯤꯒꯤ ꯃꯔꯥ ꯑꯁꯤꯅ ꯔꯥꯅꯤꯕꯨ ꯑꯃꯨꯛ ꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯅꯕ ꯇꯧꯔꯛꯂꯤ ꯁꯣꯝꯗꯅ ꯔꯣꯀꯤ ꯒ꯭ꯂꯤꯇꯔ ꯄꯥꯎꯗꯔ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯑꯩ ꯌꯧꯔꯛꯀꯗꯧꯔꯤ ꯄꯤꯀꯨ ꯍꯥꯏꯔꯤ ꯅꯥꯀꯟ ꯑꯃꯗ ꯕꯤꯔꯅ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯗꯤꯕꯤꯒꯤ ꯗꯥꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯤ ꯁꯛꯇꯤ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯔꯥꯅꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯍꯥꯛꯅ ꯃꯍꯥꯄꯤꯁꯥꯆꯅꯤꯒꯤ ꯂꯨꯞ ꯑꯗꯨꯁꯨ ꯊꯨꯒꯥꯏꯈꯤꯕ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯊꯤꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯥꯛꯂꯤ ꯑꯩꯅ ꯅꯪꯒꯤ ꯗꯤꯕꯤꯒꯤ ꯗꯥꯛ ꯑꯁꯤ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ ꯑꯁꯪꯕ ꯅꯣꯡ ꯇꯥꯔꯛꯂꯤꯕꯁꯤ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯇ ꯉꯥꯏꯔꯦ ꯃꯁꯤꯒꯤ ꯑꯁꯪꯕ ꯅꯣꯡ ꯑꯁꯤꯅ ꯅꯪꯒꯤ ꯁꯛꯇꯤꯕꯨ ꯁꯣꯟꯊꯍꯜꯂꯅꯤ ꯅꯪꯒꯤ ꯗꯤꯕꯤꯒꯤ ꯗꯥꯛ ꯑꯁꯤꯒꯤ ꯁꯛꯇꯤꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯕ ꯉꯝꯍꯜꯂꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯕु इराई लाइना दीबीगी दाग असिगे लोइनना माइतिबा पिदुना हाटपा ngamlani हायरगा नोकलगा मागी असेंगबा सफम अदुदा ओंथरोकनबा होनरी पवित्र माना पुरकिबा बास्केट अदुदा महाकनि येंगलमे सोमदना राजपु फैमिली असि ईश्वरबु खुरमजरी मतम अदुदा बिद्याना रानीगी अंगांग असि मंदिर असदा अदुम लेरमलिबसि उरे मसिदगी ममाबु कौरमी सुदाकर होइसु अंगांग असि मफम असदा लेहौरे हायबा खंगले बिद्याना अंगांगदी मफम असदा लेहौरे हारी सोमनाना अदुबु पवित्रना बास्केट नम पुखिबदी अकोइन उहौवी सुदाकरना मरम असिना ताकपदी पवित्रना पुरीबा अदो हांगवा बास्केट ओरे महांगना अंगांग असिदी मफम असदा थमलमले बबलीना बीरना हायबदा पिसास अमबु कौथोपा ngami मैग्नेट की मतौगुमना नपसिन हनबसु ngami हाइखिबनी अदुगा अंगांग असिदी मफम असदा थमलमलबनीना महापिसासपु करमना फागनी हारी शेखाना साउना पवित्रना तौरीबसे यामना लाली बीरना हायबदो महांगना तौगदबनी करिगी वाखन खंथद्रिबनो हारी संचिना
ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯕꯤꯇ꯭ꯔꯅ ꯈꯪꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯗꯕꯁꯨ ꯁꯨꯗꯥꯀꯔꯅ ꯀꯔꯤꯕꯨ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔꯅ ꯕꯥꯁꯀꯦꯠ ꯑꯁꯤꯗꯒꯤ ꯅꯔꯛ ꯁꯪꯀ ꯀꯌꯥ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ ꯕꯥꯁꯀꯦꯠ ꯑꯁꯤꯗ ꯅꯔꯛ ꯁꯪꯀ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯁꯥꯗꯨꯅ ꯄꯨꯔꯛꯂꯝꯂꯤ ꯄꯕꯤꯇ꯭ꯔꯅ ꯕꯤꯔꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯑꯁꯤꯗ ꯕꯤꯔ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯒꯤ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯄꯕꯤꯇ꯭ꯔꯅ ꯕꯤꯔꯗ ꯅꯔꯛ ꯁꯪꯀ ꯑꯁꯤ ꯆꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯕꯤꯔꯁꯨ ꯄꯕꯤꯇ꯭ꯔꯒꯤ ꯃꯌꯥꯗ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯅꯔꯛ ꯁꯪꯀ ꯆꯥꯏꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯁꯥꯗ ꯄꯥꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯆꯩꯅꯥ ꯐꯪꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯤꯔ ꯑꯁꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯕꯤꯔꯁꯨ ꯄꯕꯤꯇ꯭ꯔꯅ ꯄꯥꯏꯔꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯤ ꯁꯣꯝꯗꯅ ꯔꯥꯅꯤꯁꯨ ꯎ ꯑꯁꯤꯅ ꯆꯤꯡꯁꯤꯜꯂꯤ ꯔꯣꯀꯤꯁꯨ ꯄꯥꯎꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯄꯕꯤꯇ꯭ꯔꯅ ꯕꯤꯔꯗ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪ ꯈꯛꯇꯅ ꯇꯧꯕ ꯉꯝꯒꯅꯤ ꯈꯜꯂꯤꯕ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯕꯥꯁꯀꯦꯠ ꯑꯁꯤꯗ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯁꯦꯝ ꯁꯥꯔꯣ ꯃꯍꯥꯄꯤꯁꯥꯁ ꯑꯊꯨꯕꯗ ꯅꯪꯕꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ ꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ